Kukumina sinduna ngasi ꯃꯨꯊꯠꯀꯗꯕꯅꯦ yamlaba Manipur miyamsing bike rally chali ꯃꯨꯊꯠꯀꯗꯕꯅꯦ apunbana pangganni haiba ꯃꯨꯊꯠꯀꯗꯕꯅꯦ thimsta akogi kukumina sinduna chaliba bike rally miyam ꯃꯨꯊꯠꯀꯗꯕꯅꯦ aduki matik yami aduna Manipur gi ngangkai kaiba yaroi ꯃꯨꯊꯠꯀꯗꯕꯅꯦ aduga yelawmi mutpa yaroi haiba kholawga loinana ngasi akogi tang 23 tha 5 2026 ki ayuk pung 3 dagina nuthin pung 5 bau bai rally chali aduna Manipur gi mafam sinba thungna chaliba bai rally da saruk yariba akogi thongna phaba thaubi sing punamak ngasi bai rally da bai rally chali aduna ngasi akogi kuki terrorist singna akogi Manipur yelhomi gu muthanaba honarakpa khudingmakse mayok nagani haiduna kukumina sinba bai rally gi akogi matek khara sida akogi Manipur Manipur kannaba ngasi chaliba bai rally asina Manipur gi apunba sakam kaiba yaroi amadi yelhomi mutpa yaroi haina chaliba rally imphal manungda aduki matik yamlaba miyamna rally chali aduna terrorist singna akogi singnarakpa khudimak mayok nagani haiduna terrorist singna singarakpa khudimak mayok nagani haiduna kukumina achetpa phireka loinana kukumi se koi lal horokpadagina ngasi bawda akogi Manipur malaiba kitangda phanaba honaraba akogi organization amani aduna kukumi se koi maitai akogi backbone ni haibada hainanba tholoi Manipur kannaba luk kanba lu kukumina yaifare aduga kuki terrorist maru phangna muthalasi yelhobi akoina mayokna rasi Manipur gi ngamkhai kaiba yaroi haiba akogi sinthomda akogi chatpa thimsa chatpa rally ni aduki matik yami mi se mi yami aduki matik yami aduna thongna phaba athoba khudingmak ngasi gi rally sida saruk yaraga loinana akogi Manipur gi mafam kachin koya sinba thungna chaluba rally ni Manipur na yaifare